khungdingmak nungcnabagi wakhallon chenllaba amadi ing tappa puraknaba hotnabada mateng panglabadi Manipur da ing tappa hanjinlakkani haina MPCC ki President keisham Meghachandra na phongdorakli Christmas kumhaiga mari leinana keisham Meghachandra na miyamda yaipa paujel piraduna hai peacemaker oirabadi isor ki machani haina isor ki oiba lyric sing da yauri maramaduna Manipur da kumhai asina lakpada Meepum khungdingmak peacemaker oiduna amaga nungsi chanana leiminaduna ing tappa Manipur purakpa oirasanu amadi khungdingmak nungai yaifana panba oirasanu haina paujel pirakli Meepum khungdingmak shanti gi thabak tawbana yaifaba oigani amasung tangai fadana aikhoi khungdingmakki daitani haibase aikhoi khungdingmak khanminasi ngasi dharma khungdingmak amatani hindu gi lining chatpa Christian gi lining chatpa Muslim gi oiba yai Sikh gi oiba yai loinana maitai gi lining chatpa oiba yai aikhoi khungdingmak na shanti gi thabak tawrabadi aikhoi isor gi paujel se mai pakani amasung soidana Manipur da shanti hanjalapang ngani haibase aigi asetpa thajabani maramasina aikhoi punamak Christmas na lakpasiga numit asidagi hauraga aikhoi khungdingmak madugi daita lawminaduna punna nungsi chanana thabak tawminarasi amasung Yesu Kristana nungai yaifaba imung khungdingmak amasung community khungdingmak malai masida leiriba amasung maruoina Manipur da leiriba praja khungdingmak yaifaba pibiba oirasinu